पांथोखरे CM गवर्नर ना अथौब सिंगी खुबमदा लैसु कतुना इकाई खुनखरे Manipur government की सची स्कीम की प्रपोजल थारपल लेट्री हाइना यूनियन फाइनेंस मिनिस्ट्री ना फोंदोखरे जोंगलाविदा IED पोखाई हंदना मचिन मक्वा हाथ कथौदो का मरी लेना NIA ना UKNA केड्री अमा फारे असमना इंडिया की इंडिपेंडेंस डे बॉयकॉट तौदुना नागा की मरीफुरक सुबह इंडिपेंडेंस डे ऑब्जर्वेंस पांथोकनी हाई सिक्योरिटी फोर्सेस की ऑपरेशन सिंगदा लालहौलुक सिंगी केड्री अहुम फाबा ngomkhre खुरमजरी ISCOM मणिपुरी पाउ मीटिंग ताबिरी बखवाई पुनमकु तरामना ओक्सरी हौजि पाउ संदोकना पिजरी इंग लिसिंग अमगा चनिपान मरीफुद्रा का माथोइदा मणिपुरना ब्रिटिश सिंगी मायोक्ता सोकनखिबा एंग्लो मणिपुर वार थोखरबा मतुंग मतमदुगी अथौबा बीर टिकेंद्रजीत सिंह थंगाल जेनरल अमदे निंगतंबा तालिबा थौना फरबा फ्रीडम फाइटर सिंहबो लेबाक मिया ममांगदा थौरी यानदुना हातखिबा अमदे अथौबा सिंह असिना लेबाक असिगिदमा कथोखिबा नुमित ऑगस्ट की तांग 13 असे चही खुदिंग की अथौबा सिंगी नुमित पेट्रोइट्स डे हाइना पांथोक्तुना लाकपगुम ngasisu स्टेटस की मफम क्यादा चामगा कुंट्रा मंगारक सुबा पेट्रोइट्स डे की थौरम पांथोकनखरे स्टेटस की सिविल सोसाइटी ऑर्गेनाइजेशन लेकाई लेकाई की क्लब मेरा पाइबी सिंगना अथौबा सिंगना कथोकलंबा दुबु सिंथाबो ओइना ngase अथौबा सिंगी फोटो सिंगदा हाइलाई कतुना इकाई खुनबो उत्खिबगा लोइनना नुमित असिदा माहैलोइसंग अमदी ऑर्गेनाइजेशन सिंग सैरेंग सैदानबा इसे कंपटीशन ड्राइंग कंपटीशन अमदी अथौबा सिंगदा कथोकपा इसे सैदाबगी थौरम पांथोकनखे मरुओइना मणिपुर लेंगाकना सिंधुना ngase स्टेट की थाकता थौरम असे पांथोके ngase अयोग मणिपुर की चीफ मिनिस्टर यमनांग खेमसाना लुसिंगदुना हिसम यैसम पादमदी पैलेस कंपाउंड लेबा इपु थंगाल जनरल की खुबमदा हाइलाई अमदी गन सैल्यूट पीदुना इकाई खुमनबसु उठखे थौरम की सरुकमा ओइना अयुकी पुंफमदा मणिपुर की चीफ मिनिस्टर यमनांग खेमसाना लुसिंगदुना मोइरांगखोमदा लेबा बीर टिकेंद्रजीत की अरोइबा मथौ मंगम पांथोकफम हिसम यैसम पाता अथौबगी मफमदा लैसु कतुना इकाई खुमनबा उठखे थौरम अदुदा मणिपुर की चीफ मिनिस्टर यमनांग खेमसान होम मिनिस्टर गोविंदास कुंथौजम MLA सिंह मणिपुर लेंगा की सिविल अमदी पुलिस के मकोकथोंबा ऑफिशियल क्याना सरुक याखी लोइनना थौरम अदुगी तुंगदा पैलेस कंपाउंड लेबा थंगा जनरल की मफमदा चीफ मिनिस्टर यमनांग खेमसाना लुसिंगदुना होम मिनिस्टर गोविंदास कुंथौजम अतई MLA सिंह सिविल अमदी पुलिस की मकोकथोंबा ऑफिशियल सिंगना लैसु कटखे अमरोमदा थौरम असगी सरुकमा ओइना निंथिलगी सेशनदा गवर्नर अमसुंग चीफ मिनिस्टर ना लुसिंगदुना कंगला उत्रादा नेशनल सॉन्ग नेशनल एंथेम अमदी स्टेट सॉन्ग सकलबा मतुंग अथौबा सिंगी मफमदा रेड लेंग सेरेमनी पांथोक्तुना गार्ड ऑफ ऑनर पीखे मसिगी मतुंग तारकपदा डिग्निटरी सिंगना BT रोड इम्फाल द लेबा सहित मिनर द लाक्तुना कुमजा लिस्टिंग मगा चनिपान मरीफुद्रा माथोइदा सोकनखिबा एंग्लो मणिपुर लांदा थवाइना पोंथापी ख्रबा थौबा सिंगी मफमदा हाइलाई कतुना इकाई खुमनबसु उठखे इनर मणिपुर लोकसभा की MP डॉक्टर अंगोमस्ता बिमोल अकोइजमना लोकसभा दा हंखिबा अनस्टेयर्ड क्वेश्चन की पाउखुम पीरदुना मिनिस्टर ऑफ स्टेट फॉर फाइनेंस पंकज चौधरी नहाय सेंबा चाही लिसिंगनी कुनमंगा कुनतरुक की ओइना मणिपुर गवर्नमेंट तगे स्पेशल असिस्टेंट टू स्टेट्स फॉर कैपिटल एक्सपेंडिचर इन्वेस्टमेंट सची स्कीम की सेकेंड इंस्टॉलमेंट की सेंफम थादोकपिरकनबा सेंटर द प्रपोजल थारखिबा लेट्री हाइना फोंदोखरे यूनियन मिनिस्टर नमखा तारादुना हाई
Scheme asigi oina center na Manipur state ta punna lupa koti chatret elot tawagi manungda ahanba installment gi oina project samaga manga gi lupa koti sahum ga tara lakh humpu ga taruk thokiba laikre haiki Minister of State for Finance Pankaj Chaudhary na Lok Sabha da wahang asigi paukum aiba oina piraduna hai ahenba oina center na senba chahi listing ni kun manga kun taruk ki oina Manipur State ta capital project samaga manga gi damak lupa koti satret allocate tawkhibane apun basen phamasi gi manungda ahanba oina lupa koti sahumga tara lakh humpu taruk kaithakhi scheme asigi makha thaba fund sing center na thadokta thamliba state government na proposal piraktaba amadi utilization report sing matam sana pikhalaktabadagi ni haina phongdokhi chaliba senba sahi asida su sachi framework asi India pumbagi oina lupa koti lakh ani hengatuna sanaduna leire masigi mathakta scheme asigi manung sanba singi state singi oiba pride of hills haina mingthonba dedicated sub scheme ama haudoktuna senba chahi lisingani kuntaru kuntaret ki oina punna lupa koti lising kunmanga allocation tawkhre masigi manungda Manipur state ki oina lupa koti lising aniga chamri earmark tawduna thamle hairiba anoba scheme ase sachi gi makhada regular part 1 allocation dagi mathaktani hairi senba chahi lising ani kun mathoi dagi chahi asigi august ki manga fawada Manipur state ki oina sachi scheme gi oina punna lupa koti lising ahunga chanipan humpu mapan hena thadorakre senba chahi singi oina Manipur state ki oina lising ani kun mathoi gi lupa koti chahunga tarat hena adagi lising ani kun mathoi kunithoi da lupa koti chaniga taranithoi henba lising ani kunithoi kunhumdoi da lupa koti chamri ga humpu taret henba lising ani kunhumdoi kunmari da lupa koti samga ga nifuni thoi henba lising ani kunmanga da lupa koti lising amaga chamri kuntra ga taruk henba amasung senba chahi lising ani kunmanga kuntaruk ki oina lupa koti sanipan ga humpudra ma thoi khara hena thadorakre haire senba chahi lising ani kuntaruk kuntaret ki oina scheme asigi fan oina august ki manga fawda lupa koti kunma thoi ga lakh ni fumari thadokre haire scheme asigi standard financial allocation singasi finance commission transfer central sector allocation centrally sponsored scheme amasung externally added project singi khuthang da tawi aduga financial position amadi state asigi requirement singasi finance commission na sahi manga khuding gi access tawi haire state singi chamada nifuma thoi tax devolution share sing 16 finance commission return tawkhre hairaduna hazik leiba devolution framework asi structural adjustment tawba tangai fadaba leibagini haire sahi asigi April 3 ki nongyai matung Bishnupur district ki Moyang police station ki manung sanba tronglaubi awang lekai da leiba yum amada kuki militant singni chingnaba singna improvised explosive device IED pokhai handuna yum manung da tumduna leijaba masin mokwa hat khibaga loinana apokpi mama buna tamthina sohan khiba thodok mari leinana thodok asibut investigation tawriba National Investigation Agency NIA na Kuki Militant Group United Kuki National Army ge Self-Style Finance Head S. Palal Kuki nauna fare haire thaudo asiga mari lenana Moirang Police Station na lokhatkiba FIR adu case asibu tizanna state government na NIA da sinaraba matung NIA na nauna sahi asigi April 9 da Bharatiya Nyaya Sanhita BNS Explosive Substances Act amadi Unlawful Activities Prevention Act case RC 04/2026/NIA/IMPSC register tawraba matung investigation pathaba hokibani thautok adu thokraba matung security operation da mafamadu dakna pokhai handuna RPC amasu fangbangam ki amadi case asigi investigation da yum ajuda tawrakhiba attack adu thodok thokfamgi maning thangbada leiba singlomdagi haiba ni khangba ngamki hairi NIA na satharakhiba investigation adu da thasigi tarani thoida Manipur Police Assam Rifles Indian Army amasung CRPF singe punba khutpu amana Surasanpur district ki All Gelmol dagi fakhiba Kuki Militant Group United Kuki National Army ge Self-Style Finance Head S. Palal Kuki Chennai haiba khangba ngamkhibaga loinana NIA na hairiba myoyes nauna fakhibani hairi agencies na sathakiba investigation adu da S. Palal Kuki SL singani kunmanga gi December 13 ta Surasanpur gi torbungda bom pokayan kiba thaudo February ahum gi
ahing nongyaida molnomda nongmai kapagi thodok chahi asigi July 3 da kaparangda nongmai kapagi thodok singda chenai hairi Churachandpurna police na FIR number 17/02/2026 kamari lainana S Palalkuki faraba matung Bisnupur police station na FIR number 12/3/2026 of PGCI police station amuk hanna faki aduga mioyesna terror act singna chawna chenabagi information leibaga loinana NIA na amuk hanna tronglawbida thodok asida mari lainana fakibani hairi S Palalkuki asti NIA na faraba matung special NIA court ta puthoklaba matung numit taranigi police custody lauthaduna makhatana thodok aduda chenari ba sing masak khangdoknaba honaba haukhre hairi Hayang August ki tang tara Maria si Naga ki Maripurak Suba Naga Independence Day pangthokuna Naga National Flag singkhatnaba All Naga Students Association Manipur Ansam ki constituent amasung subordinate units singna khangalagli Ansam na thadorpa serol asida Naga community sing maru oina mahiroi amanin naha singda August tara mangada pangthokadoriba India ki Independence Day saruk yadanaba direction pidaduna India ki Independence Day ki thoram saruk yadanaba Chandel district ki Chandel Christian village da Pangthoki Batam Nisingani Kunmari Kuntaruki Poina Ansamgi Third Legislative Assembly Laukiba Resolution Lauki August Tara Marida Pangthoka Doriba Naga Independence Day Numidasida Naga Sing na Kundariba Mafam Sing the Laiba Mahilo Shang Sing Government Amasum Private Officials Suti Thadok Naba Kangalakle Ansam na Laukiba decision as the Government of India Amasung NSN gi Marakta sign Tongnakiba Framework Agreement as the India Government na Sathar Chatna Handanaba Chatna handana thamliba asigi mayoktani hairi association astina agreement asti through letter and spirit oina chatna handana thamli haina marasi raduna nagagi phiral amasung constitution asti pek asigi makhada masak khanglaba ngaktani hairi government astina naga sing machetana ba policy ema oina armed forces special power act thamjinduna lei hairaduna thawung asti tribal singi right singnam sinduna thambani hairi Autonomous District Council Singamari Lainana Manipur Government na pass taukiba 6th Amendment Act amasung 7th Amendment Bill singasi pangthokiba Ansamgi Legislative Assembly oppose tauki hairaduna Bill sing asigi matung ina satharapa legislation singda thingba thongani hairaduna Bill singasi Indian Constitution ki Article 371 se provision amasung spirit sing nathayuna thambani hairi mai masing amasung government recruitment gi matangda palladuna Ansamgi chirosna hai Central Educational Institutions Reservation and Admission Amendment Act 2012 Mintina implement tawduna Group C amasung D appointment singda Scheduled Tribe Reservation quota sing compliance tawgadabani hairaduna Naga sing na khondariba singda recruitment drive sing tawduna ahangba fam sing maru oina oza waliba sing mention na bahanagadabani hairi Manipur Police Samadi Central Security Force Singna Kaksing Imphal West Samadi Thobal District Singi Mafam Singda Sathakiba Counter Insurgency Operation Singda Lalhaulub Singi Kedri Ong Phabangam Kre Hairi Official Yoiba Paugi Matungina Security Force na Kaksing Police Station ki Manung Sanba Hianglam Awang Lekai da Sathakiba Operation da Aina Thingkraba Lalhaulub RPF PLA ki Kedri ni Haiba Lekai Asimakta Dagi Wahengbam Apoicha Maitai Elias Michael Sainipu Manga Hariba Municipal Phabangam ki Hairi Manipur Police ki Timamana Segwai Police Station ki Manung Sanba Sanjam Sinang da Sathakiba Operation da Aina Thingkraba Lalhaulub KCP MJSP ki Active Kedri ni Haiba Senkhai Thungkhai da Chenabani Haiba Longjam Arjun Elias Naubi Chahi Kuntraga Nipan Samuro Makhalekai Hozigna Sanjam Sirang da Leiba Municipal Phabangam Kre Hairi Amarom da Thobal Studio ki Tim Ama Intelligence na pirakpa report amagi matungina Khongjom Police Station ki Manung Sanba Sapam area da Sathakiba Operation da Aina Thingkraba Lalhaulub KYKL ki Kedri ni Haiba Songtham Prinsan Singh Sahi Nipu Mathoi Koba Municipal Phabangam Kre Hairi Makhatana Security Force Singna Kasing District ki Waikhong Police Station ki Manung Sanba Waikhong Ningthau Manaida Sathakiba Operation da Aina Thingkraba Lalhaulub RPF PLA ki Kedri ni Haiba Sanasam Amungmacha Singh Elias Solomon Singh Nipu Manga Koba Myomasu Phabangam Kre Hairi Amarom the Security Force Singh Churachandpur District ki Khentang Khulda Thibogumagi Thabak Singh Sathavada Aina Thingkraba Lalhaulub United Kuki National Army UKNA ki Kedri ni
KG ani faba ngamkibaga loinana makhoi ani dagi magazine ga loinana AK rifles ama 7.62 mm gi ammunition tarani thoi amasung magazine yawa 9 mm pistol ama phagat pangamkhre hairi security force na makatana makhoi anina tongduna lakpa Royal Enfield motorcycle ama mari Baufeng radio set ama ka phagat pa ngamkhre hairi lamdam asida kanagi sumikha ponduna hingba pamlamde haibase matam adugi athauba singna mayek singna taklamni haina amukogi president sorokhaiban sanjoyna phongdorakli komjali singamaga chanipan maripudra mathoi da thokiba Anglo Manipur war da lekidraba ipaipu singbuning singduna amuko amadi thangoi United Club TUC anina khusam duna sahi khudingi pangthoktona lakpa thorongge sarokamoina ngasi thangoi ban chairau singda pangthokiba chamaga kunmanga suba thauba singbuning sing thoronga mari leinana wafamsi mahakna phongdokhibani Thoromadugi manung sana amuko TUC amadi tongan ba mafam dagi lakpa mioi kiana serao singda leiba thoba singi khubamda hika leka tamduna ikai khumnaba utkhi Thoromaduga mari leinana amuko gi president Sorokhaiban Sanjoyna hai aikhoi gi iramda masi chahi listing kaya gi puwari leiraba leibak amani haibasi lendraba wafam amani maruoina Manipurasi kanagi sumakha ponduna leiramde amadi mikha ponduna hingba pamdaba leibak ama oribani masida loilam sandokpa singna North amadi South America yauna Asia gi tongan ba mafam khudingmakta mapan naidana sandoklakliba adugumba inot amaga loinana aikhoi gi lamdamasi makhoi gi khubam numda paishinna ba honarakpa adugi mayokta komjali singmaga chanipan maripudra ga mathoi gi Manipur Anglo war asi thokibani haiba matamadu da leibak asibu kannaba honakhiba Thangal General amadi Birti Kendra anibu Britishna phasi tawduna hatkiba amadi namfuda loilam sandokhiba adu ngasigi mirolna akanba moongda yaningde maramaduna asigumba iramdam asigi damak thawaina pontha pi khrabai pai posting asiguning singladuna thoromse chahi khudingi pangthoktuna laklibani maruoina kanagi mikha ponduna hingba pamde haibasi matam adugi ipai postingna lawramba thaudang aduna mayek singna takli haina mahangna phongdokhi mahangna makha taraduna hai matam aduda Britishna nampuda iramdamasi laushin kre adubu athauba kaya amana loi thakibada natana athauba kaya ama kasum sangda thamkiba amadi maral kaya pisinduna phasigi sagai kahanduna hatkre adubu asigumba thaudok singasi aikhoina ningsinglibagi maramde ipai singna kanagi makhada sumikha pona hingba pamlamdabagadu ngasigi mirol nasu mikha pona hingba pamdabaga loinana loilam sandokpa singi licha sajat singasi pamde masigumba loilam sandokpa singi licha sajat asigi makha da leiba haibasi micham miyam aduki mati wahale masina maram oiraga komjal isingamaga chamapan supna marigi ahanba nupi lal amadi lisingamaga chamapan kunthra mapanda ani suba nupi lal thokibani maramaduna British ki loilam lengak asi aikhoida afaba oidabana maram oiraga mipum khudimakna loilam lengak haibasi taramna okte loinana iraipak asi kanna bonabada thawaina pontha pi khaba ipai pusting adugi sara nauda oriba ikhoi khudimak nanga sisule palaitana ningtamba amaga loinana iraipak ifurup amadi khunai asibu kanna bonaba matam oirei adumapu amuko amadi masiga chatminari lupstinga miyamgi support ka loinana Manipur si kanna bonaduna sulakli miyamgi support yaudrabadi khudingmak oithokloi maramaduna matam matamgi thoklaba issue sing aikhoya mata oina saruk yaduna iraipa asi kanna bamadi kangsana bogana minase hai misu mahagna makhatana phongdokhi masa masu oiba aikhoina laikhidraba layoi khaba athaubi yang punabagi mafamda ikaini kunabolo ko nabolo aikoi angamba haira khakatuna aikhoina aikoi tawbiman khangbu utpolena mokoi masa masu oiba aikhoina amuk aikoi makhatana iramdam ireba ase apaba awonba minai leitaba kanagi maning makhatamna kanagumagi makhada aikoi totiba nepiba se aikhoina iramdam ireba ase kanbagolena aikoi iramdam ireba se kanagumagi makhada thugaina bohonarpa mase thukna aikhoiga sarula chilali punamosing asigi mayukta lepagolena hen asepa pireplen bagidamata nasigi asugulaba samchamba manba yam arthalaiba 13 August 1991 gi athobasingbu nampuda maran piraga asigi sagaida hathiba adubu yaningda bagolena aikoi iramdam ireba ase aikoina ngakbi thongsing ase lepoleta sangsin jagani
ꯈꯜꯗ ꯃꯇꯝ ꯀꯨꯏꯅ ꯂꯝꯕꯤ ꯌꯥꯗꯕ ꯑꯃꯗꯤ ꯏꯁꯀꯣꯔꯠ ꯄꯤꯗꯕꯒꯤ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯍꯜꯂꯦ ꯍꯥꯏꯔꯤ ꯇ꯭ꯔꯛ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯒꯤना कुमार मेहतो कवी बिहारगी मरायनपुरदगिनी हाइरी हाइरिबा ड्राइवर अमसु महांगना थौरिबा पोसै पुबा ट्रक असि मतम कुइना इम्फाल जिरिबाम लंबी असिदा लैंडस्लाइड थोकपा अमदि ब्लॉकेट तौबा मरमना अतै ट्रक सिंगा लोइनना लंबी असिदा खामदुना लेरखिबा कुइरे हाइरी हाइरिबा ट्रक ड्राइवर असि अतोपा ड्राइवर सिंग गाड़ी अदुदा चंगदुना येंगलुबदा ज्ञान मांगदुना लेरमबदगी जिरिबाम प्राइमरी हेल्थ सेंटर दा पुखटपा मतमदा मफम अदुदा ड्यूटी तौरिबा डॉक्टर सिंगना ब्रॉड डेथ ओइरे हाइना लाउथोखिबने अमरोमदा नगिना कुमार मेहतोना लैखिदबा थौदोक असिगा मरी लेनना ट्रक ड्राइवर सिंगना फोंदोरपगी मतुंग इना लंबी असिदा मतम सांगना लंबी यादबा अमदि ब्लॉकेट तौबा मरमना पंदुना लैरिबा असिना मरम ओइरगा ड्राइवर अमदि हेल्पर सिंगना चाउना अवाबा नंगनबता नतना नोंग नोंगमगी चाना थकनबा हिदाक लांथक अमदि सैनिटेशन फैसिलिटीज सिंगी अवाटपा मायोकनदुना लाखी हाइरदुना मिशी असिगा मरी लेनना मणिपुर गवर्नमेंटना लैखिद्रबा ड्राइवर असिगी मतिक चाबा कंपेंसेशन पीगदबनी हाइदुना खुदक्तगी पुंग कुन मरिगी बन लंबीदा लाउथोखरे बन असि गवर्नमेंटना लैखिद्रबा असिगी मनुंगदा कंपेंसेशन पीद्रिबा फावबा पथरपा याय हाइरी ngasi Patriots Day Observation Committee Ziribam Sinduna Ziribamgi Ningsing Khul Biodiversity Park ta Mama Lebaki Damak Lanting Naduna Nogna Fastigi Sagai Kaduna Thawai Thakraba Athoba Singi Chamaga Kuntra Mangarak Suba Sama Kuntra Manga Patriots Day Observations 2026 Ki Thoram Ziribam District Asu Mapungfana Pangthokre ngasi Thoram Asida Ziribam District Deputy Commissioner Arvind Hanglem IAS Pari Puri Athoba Ningsing Lob PPANL gi Chairman Dr. T.S. Somorendra Singh Diribamgi Exila Parisad Case Janaki Devi Jiri Development Organization JDO gi President Elangbang Dewan Singh Amadi Diribam Imamaira Paibi Punbal Lob Jimpal gi President LB Mola Devi Hariba Miru Singasina Mathang Sitna Chief Guest President amasung Guest of Honor oina Sarup Yakhi Loinana Diribamgi Mahiroi Kaya Misu Thoram Masira Sarup Yakhi Thoramasi Makha Chatarakoina dignitary sing they kai khunba utpoina lengya khudol tamkibaga lenana Thoramasi haudopoina Thoramasi gi chief guest Arvind Hanglem IAS na mairas sukhatki masigi matung lamdamasi bu koliba nongpom ningthau ima panthoibigi khubam amadi Anglo Manipur war da thawai thakraba thoba Thangal General Bir Tikendra Jet amasung Pauna Brajabasi gi leidiba ningsing khubam da haikat laikat tamduna khurumki Thoramasi matung tarakpada taramna opagi warol thammaga lenana Thoramasi nungyoiba warol piki amasung Kasturba Girls High School gi mahiroina saihau isai saktuna Thoramakha pathaki ngasi pangthokliba Thoramasi matangda Ziribamgi Deputy Commissioner Arvind Hanglem na hai haugalakliba angang singda pangthokliba Thoramasi maram amadi matam adugi ipa ipu athoga singi makhoigi nungda chelamba magul kaya Asi khanghan ba mathau tai amadi tunggi yumbi oriba inkhalakliba naha singasina sigumlaba thoba singi ningsing Thoramasida mahiroi angang kaya puraktuna sodya halibasi yamna afaba khongthangni amasung lebaki irang namaram oiduna pangthok haudraba kaya olakpa chahida Ziribamda leriba school singi angang singda Patriots Day asiga mari lenaba essay quiz painting competition kaya pangthok naba honagani masi hogalakliba angang singda tambiba ama changi haina phongdokhi aina angangsingda hainibodi maruoina tongi yubidedi nakoinani orisi nakoina hay mangjin tharaga sakadabani aduna ngasi siliba program sigi mahau mamal magi values khangba khatna akhogi mathamamda leramba akhogi forefathers sing akhogi ipai akhogi athobo singna makhoigi leramba mogi nungda chilamba mogi principles mogi value singo kari no haibo chidokma chani Loinana ai saitagi su mathangdadi hadati lebaki phibam amadi akhogi atopa program singa phanjinabagi khitang achinba maram oibina khitang school gi saitagi su khara tension kare mathangdi ai akhogi department gi laiba akhogi JDO district ki education officer amadi deputy inspector singa mogi thura targa laiba school akhogi government oishanu private oishanu aided oishanu
Jiribam district la school cham ga tarase 110 se background sidai sida akoi angang singi oba akoi petros de ko mari le ko akoi essay competition ni khangde quiz ni khangde painting competition ni khangde masi tambi ba ama changni aduga tawna so ko phana jage maduda akoi Manipuri athobo ningsing committee kusam naraga dum sinba yani haiba ai achet patha sa thamjai State Dastigi Maruiba National Highway Sting Dalal Hubana Traga Miscreant Singna Gari Sting the Ain Kind Extortion Taubamadi Ayapati Bisingi Matakta National Security Act NSA Palagani Haina Home Minister Govindas Kontosam Nafundo Craig Si Minister Yunang Kemchan Singh Yauna Pankokiba Toro Mamada Home Minister Govindas Namakataraduna High Miscreant Singna Highway Singna Ain Kai Batabak Tawo Sing Patariba Sinama Pamatuda Lejari Bamadi Lamias Resatok Sasin Tauriba Madi Essential Commodity Puba Gari Sing the Chauna Akaiba Piduna Lady Hairaduna Mahakna High Government Justina Atubamatamda Control of National Highway Land and Traffic Act 2002 gi notification Choktuna Highway Singer Sida Extortion Tawra January the Sing Line Pana Bahonagani Hike Home Minister announcement of the National Highway Contractor and Infal Jiribam Lambi Amadi National Highway Saniga Ani Infal Ukul Lambi that miscreants in the transporters thing of the truck drivers in the Tamnana target Taudana systematic or extortion Satavagi reports in Pirakraba Matumbani drivers in the Infal Ziribam Lambia Sida Naduna Lupa Lissing Kunmanga Pauba text Namduna Lupa Lissing Kunmanga Pauba text Tihan the reports in Lady Eduga Mafam Karadana Kulai Paiba group Singna payments did not regard estate sing Sizinaduna drivers in the extortion Satai Hairi, Minister Govindas Tamakataraduna High, Prevention of Damages to Public Property Act 1948 Ninkinatna Handuna, Public Infrastructure Yakai to Guide the Overs in the Matata Action Lower Ganeduga, Essential Goods Sing Amadi, Service to River Sing, the Ayat the Piri in the Matata Kanba Legislation Sing Lokatkani Haki, Minister Makataraduna, Insagi Taudo Singa, Tumkoiva Santi, Propang Loy Haraduna, Topliva Conflict Kudimak. Nongway season of the Nalosina Wanabagi Mahta, dialogue and negotiation, Taunaduna, Hona Minas de Haiki, Government, local Liba Santi, Kontanga Sida, community Kudimak, Amadi civil society, organizations, Tina, Matain Pangsinduna, Manipuri, integrity, Nak Nabahona Minase, Miyangi support Amadi cooperation, Sing Yaudana, security force, Sing Katana Santi, Yamusung Tangulaitaba, Porapa, Kak Namloy Haina, Fundoki. Manipur gi mafam kudingda pangthokpagum seloi langmai chingkhongda leiba wakha khunda su chamakunthra manga soba patriots day gi thoram ngasi wakha youth club ki sanglen da pangthokre thoram ngasi wakha youth club amadi wakha women's development association ani na punna kusam naduna pangthokhibane thoram gi sarokama oina club asli leiba thoba bir tikendra jet thanga general amadi pangna brajabasi gi mitamda highlight katna ikai khuni botke nomina siga mari lenan leibak ning basaireng amadi isai gi thoram singsu Kudol Tamke, Tharomasila DM College of Arts ki retired principal Professor Sir Silara Manina, Sibge social worker Khetri Tama Devina, guest of honor Amadi Wakha Merapai ki President Amadi W Sigi President Khaiben Chandra Kumar Anina Puna President Oinasrogya Sib guest ki Waral Thamladuna Professor Silara Manina Fundokibada Patriots Day gi Thoramasi Anganba Matamdagi Pangthokuna Lakpa Thoram Ama Orabasu Hojik Leiba Leba ki Phibam Masida Pangthokpa Hena Maru Oi Haina Thamki Manipur Koba Leba Kasi Ahalaman Singh gi Thauna Lingjelama di Matwai Phawba Kathokpa Ngambagi Matik Mayayna Semlam Balamdam Amane Layo Kraba Ahal Singh gi Thauna Lingjel Aikhoidasu Hojik Yauribani Tongan Ba Lamda Mangjel Thana Chattuna Mithoi Mihen ba madi lam asigi minchat purakli ba se thona pharaba ipai pusingi I aikhoi yauri haibagi mayek laraba khudam ni haina phungdoki mangna makha taraduna Manipur asi masagi lon nat chatnabi semilon amadi sen mayek sizana duna leiramba maning tamna balebak amani adubu Manipurna mikha pona lerakpa matamdagi aikhoi gi pukai langai semilon umang labuk lamhang Nat Chatnabi Loina Likhataki, Mapalnagi Chanlakpa Ilaina, Equity, Lazaram Bapunsirol Maru Pukna, Mangan Kibani Haina Mahakna Haiki, British na Maru Kulamba, Oirabasu, Hoziksu, Colonism Gi, Safu Lebak Asal Lady, Masina Manipur Miam, Butokai Tokai, Kaidok, Nat Thamba Ado, Housisu Punsin Bangamdana, upon Manipuri composite identity, Ma Sangat Pangamdre, Maramasina,
ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯧꯕꯁꯤꯡ ꯅꯤꯡꯁꯤꯡꯕ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯐꯝ ꯀꯗꯥꯏꯗ ꯊꯥꯡꯒꯅꯤ, ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯂꯩꯕꯥꯛ ꯂꯦꯞꯆꯒꯅꯤ ꯈꯪꯗꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯊꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯈꯦꯇ꯭ꯔꯤ ꯇꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯂꯩꯕꯥꯛ ꯀꯂꯝꯕ ꯑꯁꯤꯒꯨꯝꯅ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯩꯕꯥꯛ ꯀꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯦꯞꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯈꯟꯐꯝ ꯊꯣꯛꯏ꯫ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯑꯊꯧꯕꯁꯤꯡꯗ ꯂꯩꯃꯅꯥ ꯀꯠꯄꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯩꯉꯥꯛꯂꯣꯟ ꯄꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ ꯆꯥꯝꯃ 35 ꯁꯨꯕ ꯄꯦꯇ꯭ꯔꯣꯏꯠꯁ ꯗꯦꯒꯤ ꯊꯧꯔꯝ ꯌꯦꯅꯤꯡ ꯒ꯭ꯔꯨꯞ ꯀꯨꯝꯕꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯏꯕꯨꯙꯧ ꯁꯟꯊꯣꯡ ꯈꯣꯡꯕꯨ 5 ꯍꯔꯥꯎꯊꯦꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯊꯧꯕꯁꯤꯡꯒꯤ ꯐꯣꯇꯣꯗ ꯌꯦꯅꯤꯡ ꯒ꯭ꯔꯨꯞ ꯀꯨꯝꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯍꯩ ꯂꯩꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤꯕ ꯑꯗꯨꯗ ꯀꯨꯝꯕꯤꯗ ꯂꯩꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯗꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥꯃꯆꯥꯁꯤꯡꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯆꯥꯡꯗꯝꯅꯗꯨꯅ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯈꯤ꯫ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯖꯇ ꯂꯨꯄꯥ 3,000, ꯑꯅꯤꯁꯨꯕꯗ 3,000 ꯑꯃꯗꯤ ꯑꯍꯨꯝꯁꯨꯕꯗꯅ 2,000 ꯂꯣꯏꯅꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯂꯣꯌꯣꯂꯥ ꯁ꯭ꯀꯨꯜ ꯕꯤꯁꯅꯨꯄꯨꯔꯗ 135ꯔꯛ ꯁꯨꯕ ꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯁꯤꯟꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ, ꯑꯊꯧꯕꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯕ, ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯁꯛꯇꯨꯅ ꯑꯊꯧꯕꯁꯤꯡꯕꯨ ꯁꯩꯊꯥꯕ ꯑꯃꯁꯨꯡ ꯑꯊꯧꯕꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯦꯡ ꯏꯕ ꯆꯥꯡꯗꯝꯅꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯑꯣꯏꯈꯤ꯫ ꯑꯃꯔꯣꯝꯗ 135 ꯁꯨꯕ ꯄꯦꯇ꯭ꯔꯣꯏꯠꯁ ꯗꯦ ꯑꯣꯕꯖꯥꯔꯕꯦꯁꯟ 2023 ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯑꯣꯐꯤꯁꯥꯔ STO ꯅꯝꯕꯣꯜ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯠ ꯕ꯭ꯔꯥꯟꯆꯅ ꯈꯨꯠꯁꯝꯅꯅ ꯁꯤꯟꯗꯨꯅ STO ꯅꯝꯕꯣꯜꯒꯤ ꯑꯣꯐꯤꯁꯇꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ IRCS ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯠ ꯕ꯭ꯔꯥꯟꯆꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ STO ꯅꯝꯕꯣꯜ ꯇꯣꯡꯕ꯭ꯔꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔ, MCS IRCSꯀꯤ ꯚꯥꯏꯁ ꯄꯦꯇ꯭ꯔꯣꯟ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯤꯕ SPSP ꯅꯝꯕꯣꯜ ꯊꯣꯏꯗꯤꯡꯖꯝ ꯁꯝꯕꯨꯅꯥꯊ, IRCS ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯠ ꯕ꯭ꯔꯥꯟꯆꯀꯤ ꯄꯦꯇ꯭ꯔꯣꯟ ꯃꯦꯝꯕꯔ ꯃꯣꯡꯖꯝ ꯅ꯭ꯌꯨꯇꯟ, ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯍꯨꯏꯗ꯭ꯔꯣꯝ ꯔꯣꯃꯦꯟ ꯑꯃꯗꯤ STO ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯗꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ STO ꯅꯝꯕꯣꯜ T. ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯍꯥꯏꯈꯤꯕꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ, ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯃꯗꯤ ꯑꯇꯩ ꯊꯧꯕꯁꯤꯡꯅ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯖꯥꯔꯤꯕꯣꯟ ꯀꯣꯅꯨꯡ ꯂꯩꯀꯥꯏꯗ ꯉꯁꯤ ꯑꯣꯒꯁꯠꯀꯤ 16 ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯈꯟꯅꯕ ꯊꯧꯔꯝ ꯑꯃ 135ꯔꯛ ꯁꯨꯕ ꯄꯦꯇ꯭ꯔꯣꯏꯠꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯌꯥꯝꯅ ꯍꯩ ꯂꯩꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯕꯗ ꯂꯨꯞꯀꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯍꯧꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯨꯡ 8:30 ꯃꯇꯝꯗ ꯅꯍꯥꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯕꯥꯏꯛ ꯔꯦꯂꯤ ꯑꯃ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯑꯌꯨꯛ ꯄꯨꯡ 7:15 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯊꯧꯕꯁꯤꯡꯒꯤ ꯐꯣꯇꯣꯗ ꯃꯤꯌꯥꯝꯅ ꯍꯩ ꯂꯩꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯁꯩꯍꯧ ꯏꯁꯩ ꯁꯛꯂꯕ ꯃꯇꯨꯡ ꯑꯣꯄꯟ ꯁꯦꯁꯟ ꯍꯧꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯕꯤꯚꯥ ꯁꯤꯡꯅ ꯃꯤꯐꯝ ꯃꯄꯨ ꯑꯣꯏꯅ ꯑꯃꯗꯤ ꯍꯩꯔꯥꯀꯥꯟꯗꯤ 112 ꯁꯨꯕ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯗꯣꯛꯇꯔ ꯃꯤꯂꯟ ꯗꯥꯁꯅ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯅ ꯑꯃꯗꯤ ꯁ꯭ꯄꯤꯁꯦꯜ ꯒꯦꯁꯠ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯑꯁꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯄ꯭ꯔꯤꯠꯁꯥꯕꯝ ꯕꯤꯔꯃꯅꯤ ꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯕꯣꯔꯗ ꯃꯦꯝꯕꯔ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯈꯣꯏꯁꯅꯥꯝ ꯕꯤꯔꯣꯂꯥ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯖꯥꯔꯤꯕꯣꯟ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯃꯣꯂꯥ ꯁꯔꯃ ꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯂꯥ ꯔꯨꯔꯦꯜ ꯀꯣꯂꯦꯖꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯁꯂꯥꯝ ꯗꯦꯕ ꯍꯔꯤ ꯑꯃꯁꯨꯡ ꯔꯕꯤꯟꯗ꯭ꯔ ꯁꯗꯟ ꯒꯔꯜꯁ ꯀꯣꯂꯦꯖ ꯁ꯭ꯔꯤꯚꯨꯃꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯃꯤꯟꯆꯥꯇꯣꯟ ꯁꯤꯡꯅ ꯑꯦꯄꯣꯏꯟꯇꯦꯗ ꯁ꯭ꯄꯤꯀꯔ ꯑꯣꯏꯅ ꯑꯊꯧꯕꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯒꯤ ꯋꯥꯐꯝꯁꯤꯡ ꯊꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯈꯟꯅꯕ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯎꯠꯈꯤ꯫ ꯃꯁꯤꯗ ꯊꯥꯡ ꯇꯥ, ꯃꯅꯤꯄꯨꯔꯤ ꯖꯒꯣꯏ, ꯄꯨꯡ ꯆꯣꯂꯣꯝ ꯑꯃꯗꯤ ꯑꯈꯟꯅꯕ ꯗ꯭ꯔꯃꯥꯁꯨ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤ꯫
Sama kuntra mangarak suba lewak ningba thoba singi numit Malia Phampa sa kumsing listing ahum samri kunmari lamsang police station ki manakta leba Haurang Sabal ki Heritage Campus ta Justice Committee on Anglo-Manipur War 1891 Martyrs and Freedom Fighters of Kanglaipak Manipur amadi Heritage Convent School Uripok Bachaspati Lekai Imphal anina khusnamnadana pangthokre thorom 1891 Anglo-Manipuri War da Hawaina Ponthapi Kraba Nok Namaribak Maramdam Gidamak Fasigis Tagai Ka Kraba Athoba Singi Mafam Dalaishu Katunai Kai Kumnawutki Taramasigi Dias Sri Professor Naurem Joy Kumar Singh DC Khongnang Thaba University Sri Joy Chandra Konthosan Chairman Justice Committee on Anglo-Manipur War 1891 Martyrs and Freedom Fighters of Kanglaipak Manipur Dr. R.K. Vidyabati President Nintansa Mixing Group Setro High Com Union President Amadi Thongnamjam Ibomja Singh Coordinator Heritage Convener Chief Guest President Guest of Honor Oinastasta Lensin K Amadi Heritage Convent School ki Mayor Kyana Makal Mathil ki Thorom Kayasu Utkhi Lamdam asigi sakna iraba saisakpi amadi ayidi Priti Yumnamna amu hanna ithokpa amadi I Manipur na puthokpa folio of the East Timeless Folklore from Manipur haina minthonba lairik ama athoba singda kachaduna khongbagi thorom pangthokre Imphal West ki Kawada Laiba Cumac City Center ki 4th floor da Laiba auditorium da pangthokiba thorom aduda School of Humanities MU ki din Professor Tourism Tampha Devina Retired IAS Dr. R.K. Nimaina President Amadi Manipuri Department MU Assistant Professor Dr. N. Ahansau Maitain Guest of Honor Oina Sarugyakhe Tharongi Manustana Inkumja Listing Magachani Mari Pudra Mathoigi Anglo-Manipuri Warda Imaleba Kidamak Thawaina Ponthapi Kraba Thobusingi Photo Dalai Sukatuna Kok Nonai Kai Khono Utkibaga Lenana Minute Anitumi Nalaiduna Awawa Fungoke Hariba Larigasida Tongan Ba Tunga Wari Singh Tapta Ita Thongmai Kaibu Kayoiba Nongaubi Amadi Usek Langmaidong Yauri Tarongi Nungi Oiba Waralpi Daduna Ras Bobo Nahai I Manipurna Manipuri Tunga Wari Singh Asi Malemgi Thakta Amadi Tongan Balon Singda Pongdoktuna Wari Singh Asibu Kanganawagi Pandamda Puthokpani Haiki Chief Waral Thamladuna School of Humanities MU Gijin Professor Tourism Tampha Devina Aikhoigi Lairiba Nal Chanabi Culture Kayabu Funga Wari da Yauriba Singasi Mahangna Khudol Tambagi Tama Pumin Thawatke Ngalingai Matamdagi Punsi Hinglambargi Masak Mawong Nupi Singh Lauramba Thaudang Kayabu Sulares de Masak Taktuna Malengi Miyam da Uhalagani Khanbada Apenba Fodoke Mahaki Creativity gi Oiba Ibagi Kui Thabak Singh Asina Tungdasu Singthaningai Oiba Wari Sayun Kaya Irakigani Haibagi Thazab Thamke Makhatanasu Aikhoigi Haukraba Puwari gi Wari Kaya Yauba Larikia Fongbiduna Ina Khulaba Kala Sanskriti gi Lamdam Oiriba Manipur gu masak takada I Manipur ga loinana sabat thodang kaya lobirau angam mateng pangjage haike thoranga mani leinana Manipuri Department MU Assistant Professor Dr. N. Ahansau Maitain na haikibada aikhoi gi tabu nungda leiriba ariba lol kaya bu pithoktuna tungkoina munai dana leihongna ba khonaba yamna nahawi be aibi amani Manipur gi wang mada khundariba myoi kyada khanghanabagi pandamna I Manipur ga loinana mahakna amuk nauna translate tawduna ibagi thabak thagatpa pungdokhi mahakna saisakti ama oibata natna isai ama literature gi lamda lawrak liba thodang kaya bu singthakhi mahagasi tungda isa asa leibi aibi amani haiki thorumgi manung channa Priti Yumnamna ikiba saireng amadi waren kaya mahak masamak yauna myoi kyana pathokhi panbayai I Manipur asi mapanda leiba Taiwan Japan Korea amadi India ke atopa state singda leiba wakolon manaba Manipuri macha singna punsingduna IDP mahiroi singda AI da bestaba online computer course sing yauna mateng kaya pangkiba laikre Apunba Manipur matam nisai Kamrup Amikna Thabum ama chumna sathariba observance of Patriots Month ki saruk ama oina Imalebak ningba saithabe sai changdamnabagi thoram Amik amadi Eskula Women's College Kongkhampat Nambolgi IQAC NSS Students Union na kusam nanga sendina
Sama Kuntra Manga Suba Patriots Day listing in Kuntaruk Observance Thorum SK Women's College Ki Multipurpose Hall Dangasi Pangthokre Thoramadu the Escola Women's College Kongkhampat Number Department of Education की former HOD Laimayum Bimola Devi IQAC Coordinator Dr. Arambam Joy Singh Principal Dr. R.K. Lokendra Singh na Athoiba Mithunglen Singh oina sarugia ki Thoramadu da Athoiba Mithunglen Singh na Singh College of Oza Singh Mairi Singh na Sanakya Yaskolakpa Haujam Macha Thangal General B.T. Kendraji Pongna Brajabasi Sanakya Sengwe Sana Sanahalamadi Anglo Manipur Warda Miyam Nagi Sakhang Nakidraba Imaleba ki Nintamba Ngamnaba Thawaina Pontapi Kibagi Athoba Singhi Mafam Daika Leka Tamne Kai Khunbu Utki Tharomgi Sargamo Oina Mahairoi Singamadi Ameki Sesakpa Singna Laibak Ningba Isai Kya Saktuna Imaleba Nusibabu Isai Oina Saitana Kiamadi Mahairoi Singi Isai Jamdam Naba Pangthoki Loinana Mahairoi Singda Manapiduna Pumin Thawati Tharongi Sarokamo Oina College Asigi Oza Singmani Khangai Singna Imaleba Kidamak Thawai Katkraba Athoba Singi Matik Mayai Thauna Phabagi Matang Dawa Ngangduna Ningsing Minaki Aroibada Maroiba Pa Amukana Pizari Patriots Day Pangthokre CM Governor na Athoba Singhi Phonda Leisuka Tunai Kai Khunakre Manipur government dagi sachi scheme ki proposal tharaka laitri haina Union Finance Ministry na phonthokre IED Pokhai Handuna Machinanau Hathiba Thobuka Mari Lenana NINA UK NAKG Amapari Ansamna India Independence Day boycott Tawduna Nagadi Manipurak Suba Independence Day observance Pangthokani Haidi Security Force के operations tinggal lalu di Gadriong Haba Namkre. ISCOM News Napizaba Hosifawagi Mariupa Matang Selu Jere Mining Tabiri Basingbo Mukana Khunjai.